Kanagumbana mamalola Asibu Namthanaba Hotnaraklabadi Madubu Meelal Chap Chana Thengnagani Amadi LONNA NATRAGA PHONGNA YASINNABA TOUROI HAINA Secretary Publicity MEELA KHUTYEK PIDUNA THADORAKPA CHEROL AMADA PHONDORAKLI Maitai Irol Iek Loinashiloi Apunba Luf Meelal Kanglaipakna Lamdamasida Lol Mayek Mapumfana Chap Chana Thengnagani Pandamda Language Department Lexicon Committee Semanduna Haurakliba Mahiroi Singda NAP 2020 ki manung channa mamalol tamhananaba imalol da translate kana tawduna India ki thakta classical language chananaba kana honari adubu yamna laibak thibadi haukiba March ki tang kungani panda IGLAM Manipur na present over Manipur University ki auditorium da pangthokiba IGLAM Miss and Mistress 10 Manipur and Miss and Mistress Union Manipur Beauty Contest 2026 ki thoram adugi jury member aduna what do you mean by beauty with responsibility hairepada contestant aduna Manipuri londa paukum piba horapada jury member aduna you have to translate to me haibada contestant aduna sorry haina hairapa matamda jury member aduna do you speak English or skip the question hairapa matamda contestant aduna yamna ikaina mamalola sibu chauthokna nganglubagi damakta sorry haikiba mikupta beauty contest adubu yengliba miyam amadi landamasigi mamalol bunungshi jaba miyoi kayada thamoi kaikibani amadi social media da viral oinarakibani Meelal masigi matangda yamna lumna lobaga loinana IGLAM ki organizers sing unanaba honaki adubu makoina pairiba phone number ngasi fawba paikhalактaba switch off thamba amadi makoigi office oriba lamboi khongnangkhong yauna makoina leigani thajaba mafam kharada Meelal ki thomi singna unanaba honabada ngasi fawba thonglonduna leiba amasung phone off tawraga leikibana maram oiraga media ki khuthangda Meelal na unanaba honarakpani haina CHEROL asida phongdorakli loinana Numit mangani gi manungda Meelal da pau fauraknaba khangalakpaga loinana mamalol bunungsi jaba miyoi kayada fauriba nungaitaba si kokminanaba phongdorakli matungda mathong huktaba organization amatana masigumba thoramasi pangthokpidanaba phongdokpaga loinana Kanagumbana mamalol bu Namthanaba Hotnaraklabadi Madubu Meelal na Chap Chana Thengnagani Amadi LONNA NATRAGA PHONGNA YASINNABA TOUROI HAIRI CHEROL asida makhatana handak Ministry of Panchayat Raj ki Savasar haina khangnaba khonjeldagi wahi onthokpa yaba AI power tool da nauna lol tara yaurapada Manipuri lol su yawon birakpagi mamukta Meelal na nungaiba phongdorakli